Halo isinawsing mayambu taram nokjari adu mayamda aina karigumba wafam amatang sendokjage adudi kainone ngarangse masise date kainone June gi date 13 ne aduga kaino June gi date 11 da aina video makha upload tawjaibako mayamda share tawjage hadana ado video sida mayamna comment bad comment khara tawbiribako ado sumaina tawbane huji huji ekhoi iramda manipurda thokliba irangse asi irangse thoktrинgai mangda aise khoigi May gi date 31 da aise Bangladesh dagi kainoda manipurda thokpagi haidi dugi marakse kanna langi bako thokpani hana ado ekhoi se sumai tawdana Bangladesh kainogi May gi date 31 da ekhoi se thoe Bangladesh dagi aduga ahingma Agartala da le'e aduga le'a kanda May gi date 1 da ekhoi se Jiribam da thunge Jiribam da thungaba matung aduga irang huji huji oiniba irang se May khogi May gi date 3 dagi irang se thokkhibani bako ado si aina singdokjani sina aina Bangladesh dagi Manipur da thoktrинgai manungda aise jini ningoni ko Bangladesh da yum panjabani aduga aina Bangladesh dagi Manipur da thoktrинgai manungda ai ningon ama oina mapamda ningon ama oina mapamda chatlani chahi kaya matungda ni ko aina chatlani habda aingonda yam haraujaba nungaiba ado phawibako adugi maraksida aina hajiki Ngakpigani April 30 habani May 31 adum taw leire video khara lawjiyaba aduga nga tawdana khota ina ilisa ka se puge hena hona jai adugi hona bagi video se asini aina han date kainogi June gi date 11 da aina upload tawjaba se aina si tawrisigi maram ji jo haijarakke bako asi tho aina tawrisina huji huji akhoi Manipur da phong sana thokliba irang se asigi marakta aina kamaina haidi aina sona chatringai matamdagi aina haraujaraga nungaijaraga chakhibaduga aina chatlakanda oiniba phibamduga madugi kainose mayamda share tawjage haina aina first dagi hauna aina lawkhiba video sidagi hauna ai upload tawba haujabaneba si hana video da loidabani adu hana thagalaga mathang thagalakke aina ada lairingeda chelakpa lan chen bahai lan chen na bahai gitare jum daga tumham jamam khangna chelakpa kholakpa sugumbai video su miyam nei adugumba du su thagachage haina aina haubadagi hauna haidi aina jam harauna nungaina udugumba asama ga loina na jum da chattoini koidoini isinaw mayam si unadoini ima ipa isinaw kaka mayam leihre moi si unadoini na harauna chakhiba dugi asaduga aina chatlaga oiriba phibamduga adugi mayam se khangnabagi damakta aina first ta aina lawkhiba video do asi hana mayam da share tawjabani bako ado phare asi video se aina taw nhan je date June gi 11 sida video se upload taw khare mati ama taw se bad comment se mayam lai bako waraude bad comment taw re ido di huji phong sana thokliba irang marak sida ai video duna hadi nuk na khena harauna nuaina chapadu ubadu da mayam gi wakhalon dagi thokla ine bas huji irang thu ibasi huji pusi gi video se upload tawi di kaimta irang sigi kokta kaimta changdaba manba haitare ko maitei nupi ma oiraga comment ani khak yaure ai thamo yam chokpa bet comment tawbirakpadu da ai warauba nungaitaba karimta leiteba maramdi khangdabagi tawrineba aina video do ai ki awaba video do han tawramagadi mayam sina khangbi doineba adu aina haubadagi do hana upload tawjage aduga mathang tawjaraga mayam da khanganjage ana tawbado mayam na khangdabagi bet comment do tawbirakpane ai waraudeba aina thamoid yam nungaitaba comment ani khak yawe asina huji irang thokliba irang sida maitei nupi amar na kokta changdara makanglei paki damakta karimta wadaba male hena haiba comment am khaya asi sina sum aigi kok sida ko ngarang dagi adum ai kok sida si dum leiba ko adu dumaina haiba do ai haihan janinte maramdi huji thokliba irang do ai su thingnaraga la ine I maitei nupi amar atukki matik nungaite bako ado video se bad comment la yena ai nupana ngarang delete taw khreba de YouTube da dilai bani me YouTube da aina to honda bani ba
nang page tagi tawkhare phare tawramdabida sengdoga loire aigi nupada haibe aigi nupana su cheiba ko engona nang hoji irang thoiba sida mina di khangoi kesu nang tawge khaliba thabak to mina khangoi hambagi nokna khena video do ubanina mina khambi roi nang adu thagati do kadigi no kain cheiba ko jam thina cheiba budi nati adu bu cheiba nang khaliba khanudi mayam na kesu khangbi roi adu bu aina aigi nupada haiba nang video do delete tawdabida aina sengdoga loire video ama sengdoga loire upload live ni khangde mani khane sengdoga loire kari ki kaino phare ka khrasan phare youtube da aina ka andare video se asida aina haining ina maitei nupi moina duki mati ei nungai jati bako ima ichininau ima ipadi leijadare ichininau iche indom chaka mayam se langtho maga aise irang marak tu da lakhi bani bako Bangladesh ta sang da ya da bagi icha exam su haujalakpa aduga icha nupi se test exam thaba se ma ja houdare nang houdare irang du da khosi yawda na leide koye da bachat ka da bas amata chalak tare ajate dum thopa ya da na dum curfew leiba ama leiba dum baduna thopa ya da na ikoi je leiraga icha nupi exam so haujalakpa ai pai thabak ki su ya da bagi ikoi se kaino da thoklak khare ba khoi se Bangladesh ta la khare ba ina khangan ni thina video du da haidi mati am khatani aina thagadi se minute 8 minute lom adumai oramgani ado mathang ti aina thengara pasing ju thagachage na hobadagi thagachabani hujik phawbada aina lakhibadagi ngasi phawbada aduki mati wakhan jida nungaite aisu thengnaraga lando lakhibanina ahing tumdana ima do aibu popiriba ima se masa se aduki mati phatrabani manung anabana loide jomna ka leirabani thokliba irang du hidak chagani khangdre adagaidi masa do chak chani bo khangdre dum wakhan no horen ke dorok toino asi hujik ke dorok toino adum me chinta mayam du no ko adugi marak tu da ima ipa lang thomaga laktaba yadabagi yum palu ba kaubanina ai nupa ka loina na ai Bangladesh ta lakhre adu aina haining ina mayam na engoda haibiriba maitai nupi moiraga kangai paki karimta koksida khalaktaba mal habdo madudi hayaningde tasengna huji huji chatningi irang du ai su jawningi mayam na tawnariba punamak to ai su loina enjoy tawningi bako adubu yadaba kaubanina ai lakhre aina lakhibadagi ngasi bawada nungti ishwar gi mafamda nijadaba numit amatta yawde ayuki oiro nungthin gi oiro nunghang gi oiro tumamdai oiro ishwar gi mafamda thawni jari bani ba huji thokli irang je hana dawna tangbu leitana leiba khunai do adum oihan biu he ishwar irang je phabiro itinina paw phawna dana leire ise lakpa numit lakhraga lakpa numit pause border lanchalaga India gi net khra phangi aduga phawna badagi amuka ina sidala aga men balance apaga tawraga sana khibte ngasi bok sana deba thokliba irang marak tu da su aise kamaina leirake hara kanda chatpa matam da yamna asa chauna chachagi bani aise adubu irang marak tu da date aise date 3 da me gi date 3 da aise imphal thopai ticket ka eko ticket ka aga duga nuthang dagi adum irang ja curfew lawsan ni na ticket se amuka counter chala ka back tawra kanda asigi irang marak sida aigi inaw aigi upani pa ani kaino imphal lambi gari jatni ko gari jatpa sida kuki kangpuna maitei yawbra che tawdana maitei chingthei haibadagi aigi inaw nupa ani se ching marak ta lei khrabani aduga aigi inaw pani se ching marak ta lei khrabani tholakpa yadrabani moise tholakpa yadana lei ngai marak tu da aigi imana waba aigi ipagi mauna waba ekhoina wajaba hingbu hingdoira sibu sidoira thokpu tholaktoira yabu yaroidoira kamai tawdoina na khanjakibado haidi adugi mati nungaitana leirakhraba kainoni ba ina chatiba handaki journey se asigaisiga haidi imaleba ki damakta karimta khandaba mali koiba changi hujik pu nungaiba changi chaba changi kaina haidapase ngarang dagi hona igi thamoje adugi mati nungaite pende do mayam da ina haijaningbadi aise khalliba mayam gi damakta adugi mati imaleba ta hoji thokliba irang ji damakta jam sathina nungaijade hojik babusu kokpa leite aina sida leire haina chaning tana ai leiba leijate khali mapogi mai pa su pa bona phangdre hojiti mogi simdo akhrabra khangde bako net thingjan khraba khangde aduna aina men bela sapa kanda tawbata su changdre ba chumi irang sida budi khangdana haijari ni comment do adubu aina haijaning badi maram che khangdana hekta
ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯟꯗꯣꯟ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯏꯁꯣꯔꯗ ꯍꯧꯖꯤꯛꯁꯨ ꯊꯧꯅꯤꯖꯕ ꯇꯧꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛꯄꯨ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯒꯦ ꯀꯪꯂꯩꯄꯥꯛꯄꯨ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯗꯤ ꯏꯔꯥꯡ ꯊꯣꯛꯇꯅ ꯂꯩꯔꯒꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯑꯃꯨꯛꯀ ꯐꯪꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯀꯃꯥꯏꯅ ꯂꯦꯜꯂꯤꯕꯅꯣ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯟꯗꯣꯟ ꯏꯄꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯁꯥꯅ ꯊꯧꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛꯄꯨ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ